ꯍꯥꯞꯆꯤꯜꯂꯁꯤꯀꯣ 무슨 누피가 먹방 왜 가해라 들래? ꯑꯋꯥꯊꯕꯤ ꯑꯗꯩ ꯀꯣꯕꯤ ꯊꯥꯎꯗ ꯉꯧꯔꯒ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ Hi ma'am. Ngasi ay sayida room thangna laiba ko masu hozai degine ado hoi punna sum laiminabne do ngasalo ngasi di kai gumba ma dum punna kanom tause na ado sinju ma seme ado ko papor hore ko sise ko bani hoje punna dum saminar to ne do ma'am magi su channel ma hange bo ko adum ai gi di inaw nupi gumbani ado magi ma channel se asam hozai mo haine laibane do ma'am pura mona support to biramo matam पुंबदा मागी सपोर्ट तौबियो मानसु दो मयामगी सपोर्ट तौजरकनी अइन हाइजरी मयामदा अदो हजे चावा हौरसी को अदो मयामसु दम चावा से दम पुना सामिनरसी ला सिंजु हाना चाजे को सिंजु गुंबा चाबदी चामक्सना चाबा हावते को खुदना चाबना हावी अदोना सिंजु जे हाना चारसी कोबी अदेगो शुरे सिदा हापे सि मेथी निको से अहम से से खबरनी से मैं अहम से हाँ how about मोरोक ती उमरो मनी को थाय जे हते सु थाय दो Aku sahur. Hào đấy mẹ. Makata mahal pumal. Nhưng mà nào thì ham mà say. Macam ai dum thấy cũng thay mà chứ, không được thay được, bằng không là được. Cái bắp thôi chứ, anh ăn súp bắp rồi mà sẽ dùng được sao bây giờ? Coi nhau được sao bây, mới mình được sao bây. Anak tangan ni, kaya betul sih. Sahabat tak yang. Kau nak kau hal macam mana ni? Adum sahabat apa ni? Kita hau ber, kita. Lalu sabudana, kau macam mana? Sabudana. Ayah ni. Layer muna. Hawe
ꯌꯥꯝꯅ ꯃꯌꯥꯝ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯒꯗ ꯈꯔ ꯁꯥꯗꯤ ꯄꯥꯡ ꯁꯥꯝꯗꯦ ꯆꯥ ꯁꯥꯒꯠꯂꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ 짜보는 거. ꯍꯥ 짜보는 거 그래. 짜서.ꯈꯪꯗꯦ 그래서 야 하와. 아 보여줘. 그래 하와. 아이디 좀 지금 바자르 레이브도. 많이 오이. 야 ꯑꯩꯈꯣꯏ ꯉꯁꯥꯏꯉꯩꯗ ꯁꯤꯡꯖꯨ ꯆꯦꯡꯀꯕꯣꯛꯁꯦ ꯌꯥꯝ ꯆꯥꯅꯔꯛꯑꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯒ ꯇꯧꯔꯒ ꯅꯨꯡꯒꯤ ꯁꯨꯝꯕꯠ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯁꯨꯔꯒ 뭐 오해가디. 캐파시티 레이드래. 뭐여지 꾼부수 당태나제 ꯃꯌꯥꯝꯗꯨꯒ ꯊꯝꯕꯧ ꯑꯗꯒꯤ ꯐꯩꯖꯥ ꯍꯩꯕ ꯃꯅꯥ ꯃꯌꯥꯝꯗ ꯍꯥꯞꯄ ꯁꯨꯕꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯗꯣ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯆꯠꯂꯒ ꯆꯥꯔꯛꯀꯦ ꯅꯣꯡꯃ 아버지가 하오는. 하야겠어 ꯃꯌꯥꯝ ꯄꯥꯐꯣꯔꯁꯦ ꯁꯨꯝ ꯎꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯆꯥꯊꯔꯛꯑꯒꯦ ꯈꯣꯏꯕꯥꯅꯤ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯥ ꯇꯥꯍꯟꯗꯕꯤ ꯅꯪꯒꯤ ꯃꯩꯒꯤ ꯑꯃ ꯄꯥꯏꯌꯨ 딴데니? ꯃꯈꯥ ꯇꯥꯍꯟꯗꯕꯤ ꯄꯥꯐꯣꯔ ꯆꯥꯕꯗ 그래 없다. ꯅꯠꯇꯦ ꯑꯗꯨꯝ ꯅꯪ ꯑꯣ ꯈꯔꯗꯤ ꯏꯁꯄꯤꯠꯇ ꯆꯥꯒꯗꯕ ꯅꯪ ꯍꯥꯡꯈꯤꯗꯣꯏꯔꯥ ꯃꯌꯥꯝ ꯀꯅꯥꯅ ꯍꯥꯜꯂꯦ ꯍꯥꯏꯕꯤꯔꯝꯃꯣ ꯃꯥꯅ ꯍꯟꯕ꯭ꯔꯥ ꯑꯩꯅ ꯍꯟꯕ꯭ꯔꯥ ꯃꯊꯪꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯁꯤ ꯅꯠꯇ꯭ꯔꯥ ꯀꯩ ꯆꯦꯂꯦꯟꯖ ꯇꯧ ꯍꯥꯏꯕꯅꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯌꯦꯟꯒꯨꯝꯕ ꯅꯠꯇꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯚꯦꯖꯤꯇꯦꯕꯜ ꯑꯗꯨꯒ ꯉꯥꯒꯨꯝꯕ ꯌꯦꯔꯨꯝꯁꯨ ꯌꯥꯏ ꯅꯨꯡꯊꯤꯟ ꯃꯇꯝꯗꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯅꯨꯡꯊꯤꯟꯒ ꯃꯪꯂꯤ ꯀꯣꯏꯕꯥꯅꯤ ꯉꯁꯤ ꯆꯉꯥꯡ ꯌꯥꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯆꯉꯥꯡ ꯑꯃꯒ ꯀꯩ ꯁꯪꯒꯣꯟ ꯍꯥꯏꯈꯤꯕꯗꯣ ꯃꯥ ꯈꯔ ꯑꯉꯥꯡ ꯆꯥꯁꯜꯂꯣꯅ ꯃꯥꯗꯤ ꯆꯥꯁꯜꯂꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯀꯥꯡꯉꯧ ꯕꯣꯔꯥ ꯄꯥꯝꯖꯩ ꯎꯁꯣꯞꯇ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯒꯠꯅꯔꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯁꯤꯡꯖꯨ ꯍꯥꯞꯄꯨꯕꯤꯔꯛꯑꯣ ꯀꯧꯏꯕ ꯑꯗꯨꯒ ꯕꯥꯃꯣꯟꯗꯨꯅ ꯏꯃꯥꯏ ꯄꯦꯝꯃ ꯏꯟꯊꯣꯛ ꯊꯨꯔꯦꯗ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯑꯩꯗꯤ ꯄꯣꯠ ꯆꯥꯕ ꯂꯦꯃꯟꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯑꯗꯨꯗꯨꯅ ꯄꯣꯠ ꯆꯥꯕꯗ ꯑꯩꯒꯤ ꯆꯥꯂꯨꯛꯇ ꯍꯥꯞꯄꯤꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯂꯞ ꯂꯣꯏꯁꯟꯕ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯍꯥꯞꯇꯕ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯍꯥꯞꯇꯕ ꯌꯥꯝꯅ ꯑꯗꯨꯝ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯍꯣꯔꯦꯟ ꯃꯤꯅ ꯍꯌꯦꯡ ꯑꯕꯨ ꯑꯁꯤꯅ ꯋꯥꯗ ꯄꯪꯉꯥꯡ ꯉꯥꯡꯂꯩꯌꯦꯅ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯃꯆꯟꯅꯨꯄꯤꯒ ꯃꯨꯛꯕꯥꯡ ꯇꯧꯋꯦ ꯀꯥꯏ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯗꯤ ꯕꯤꯠ ꯀꯣꯃꯦꯟꯁꯨ ꯌꯥꯎꯗꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯇꯤ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩꯔꯗꯤ ꯈꯪꯗꯦꯀꯣ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯉꯥꯛꯇꯅꯤ ꯀꯃꯦꯟ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯣꯏ ꯅꯨꯡꯁꯤ ꯍꯥꯎꯔꯦ ꯍꯦꯟꯅ ꯑꯔꯣꯏꯕ ꯆꯠꯐꯝ ꯑꯩꯗꯤ ꯆꯥꯅꯨꯡ ꯄꯩꯁꯟꯒꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯂꯣꯏꯔꯦꯀꯣ ꯑꯩ ꯄꯥꯐꯣꯔꯁꯨ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯁꯤꯠ ꯅꯥꯜꯂꯦ
ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯊꯧ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯟꯇꯥꯟꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯅꯪ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦ ꯅꯪ ꯍꯥꯏꯌꯣ ꯅꯪꯁꯨ ꯑꯗꯨꯝ ꯅꯪ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯣꯃꯦꯟꯗꯁꯨ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯣꯏ ꯑꯉꯥꯡ ꯂꯩꯔꯁꯨ ꯑꯗꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯃꯧ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ